Kangpokpi district ke manung chanba kaithel manbi tamna changsilluba nupa ama kunithoi suba Assam rifles na tekta kaidana rescue tawduna Sekmai police station da sinarakre kunithoi suba Assam rifles na rescue tawba ngamkhraba mioi adu awang leikin thabidagi chingsuba maningthem chahi yangkhai taruk apokpagi maming leikidraba chingsubam yai mani ningthem asi masage wakhal khara leitadaba mioi amani hairi Sekmai police station dagi fangba pawgi matung inna ningthem hairiba mioi asi ngasi ayuk pung ahum khara helnba aduaida awang leikin thabidagi Kanglatongbi bazar board manak fawba laklaga auto ama tonglaga orphan fawba chatli hai mafam adudagi modbung fawba gari ama tonglaga maru marang ensang napi leiba chatpani hairi adubu hairiba matam asida auto service tawdabagi mathakta lambi paring asida security oiba section thorang lokhatlaga leiri matau karamna mahakna modbung yongna chatlam libano haiba chapchana khangba ngamdri paw asina makhata na Meitei nupa ama modbung tamna changsin khre haiba paw fangbadagi kunithoi suba Assam rifles ki commandant ki mithiang makhada mari leinaba singa paw fawnaraga nupa asi Kanglatongbi dagi rescue tawraba matung yung bamatong Sekmai police station da sinarakibane police na nupa asi Sekmai CHC na health checkup tawraba matong da yung gimiyoy singda sinakre hairi amarom da Sekmai Kanglatongbi Development Club ki president khwairakpam achongna ningthembu kunithoi suba Assam rifles na tekta kaidana rescue tawduna yung gimiyoy singda sinabiba thagat ningai ni Sekmai lambi paring asida auto service tawriba singna su passenger puba matamda chatpa yaba amadi changba yadaba mafam sing yenglaga passenger pubiyo amadi guide tawbiyo haina apel tawrakli Morbung Sapsin Basidagi, Kuki sing Mioising, Masakanda Basing Mabu Pare, Herga, Kaitin man be Yogiramle. Kaitin man be Harris Saurana kilometer, Tramari Tramasi Hena, Sangsilla Bani, Morbungi Assam rifle Tingna Badagi, Masi rescue to Hodana, Asasi Sep Were, Aduga Semai police station the Sinabire, the Maintauraga Masi Magi Punsidigadum Kanhore, Hodona Irang Tokada Badagi, 22 ARG, CO, Maninga Sarvus, Tagat Pungdok Shari Mana rescue to Bibagidama, Octo Toriba, Octo driver sing, Octogi Association sing sida Meitei maza sing na lansin ba yadaba mafam da chatlabadi madu su chatpi danaba thingbinaba akhoi octo driver sing octo bu thawbiri ba sing na madu yam section na lansin ba yadaba mafam du da akhoi gi Meitei gi missing sathan danaba gi damakta madu yam section na care to hibam tho I haiba wafam simasu ai thamjagel